Khurai asige MLA Leishangthem Susindro gi Mathakta RTI manga Thakhre madugi paukhum hek lakpaga miyam da khanghalagani haina social activist Leiton Jam Jayanandana phongdorakli ngasi Khurai konsam laikai da leiba jandagi Yum the Pangthokpa Paugi mifam amada mahakna hai MLA Leishangthem Susindro na social media da thagalakpa post amada MLA Susindro na Khurai AC da leiriba mahiroi singda iPhone amamam yenanabagidamak thaurang tauriba adu mahakna court da case taurakpadagi makha taba thabak paikhatpa yadana leire hairiba wafam adu aranbani amarom da Khurai AC da leiriba ningol amana AC asimakta da yum palabadi washing machine amadi refrigerator pigani haina MLA na phongdokhiba adu kari taukrabage MLA gi voter kharada piraga ACSC gi miyoi khuding makta P haina phongdokliba si kari maram gino vote khomna nabagi damakta sem libas ke masina yumban lambi gi chatna kanglon thugai gadawri bra haibasi achobu wahang ama oirakle haina mahakna makhata na phongdoraki Mathakta nasu tobirakanu ado akoinasu yayumakai sumaina press meet tawdana untok unjin tawba lebaki level situation sida aikoi miyamna madu pamdasu yai ko yai gi sutongni tangai badagi tawjabani aduga sengna hajaragadi hojik daiba phibam asidi akoi gi kolas thaba thadaba nadraga keno tawba development sigi nati hojik daibasidi Manipur kumaina gangadagi haibarom da boina MLA mo bibiribani hojik daiba Manipur gi phibam se kramaina Manipur phibam se kumaina tawdagi haina ruling MLA su bibiribani da amtang Manipur se kananaba honabiu mai